ngasi numida wairam phongkhiba tungan manipuri siphongsing amasung thokhiba thodo wathoksingdagi maruibi ipausing miyamda thamjari ahanmada kangleipaki mairadi lokusaraga matik sadaba lusing porel amagi makhada manipur miyam lainingdri haina jiribamda huakat khongjang sangsangkhri matik sadaba siam phamthado matik sadaba lusing basing lauthokadabani haiba yauna tuan dabi sing tandunu ngasi jiribamgi samupunbi gulathongi ima kaithilda kangleisa club samupunbi SWA amadi GIMWA ga puna sinduna wakat khongjang sangsangkhri wakat mifam madura mahiroi sing hatpa yaningde khungakpa phaba yaroi Thaubal SP Chusampur natragana Kangpokpi da transfer tawgadabani khungakpa hatpada sienaba mathauna phaba Manipur Police Commando sing thabaktagi khudakta laukthokadabani Kanglei Pakpumda Apaspa 1950 lauktu matik sadaba CM pham thadu matik sadaba lusingba laukthokadabani haiba kholauk sing laukhi wakat mifam madura saruk yakhibi ima PI Santi Devi na lamda masida thoklibu la nasibu ngak siena naba thazilakhiba Central Armed Forcing kadaida thamlibage Minister amadi MLA singgi quarter sing ngak naba thamlibra khun ngak pa isa isu sing na ahing nungthil naidana khun ngakli ba singbu security na amu hana phana bu hunarakwa si mama oibi sing yaningdi khun ngak pa hat pa siena ba maitai masa sing khakta thauna phaba commando personal singi mathak sab sabe extra khadabani lamda masida paliba matik sadaba CM si khudakta pham thadokadabani matik sadaba lusing porel amagi makhada aikhoi miyam lainingdre miyot minai kya sikham ngamdre haujik lamda masida center lengana thamjiliba amuba ain aphaspa khudakta laukthokadabani haiba wafam su phongdokhi atopa pawmana PM amadi North East State singi CM sing unaduna narco terrorist emergency state ama North East da maru oine India Myanmar border da lauthokna bataksilagani kokomi Manipur haujik thokliba sin koki narco terrorist aggression athuba matamda lusinana ba Prime Minister amadi North East State singi minister sing unaduna narco terrorist emergency state ama North East da maru oine India Myanmar border da lauthokpina bataksilagani haina Coordinating Committee on Manipur Integrity Kokomigi Convener Khoraisam Athaubana Phongdokre Wapam Singasi Lamphelda Leiba Kokomigi Mayai Loisangda Anauba Mihut Singi Special General Body Meeting Pamdana Kokomi na Pangtokadaba Mapungweba Tabak Thoram Sing Paumi Sing Unaduna Lauktopagi Thoramga Mari Lainana Phongdokibani Khoraisam Athaubana Makhatana Hai NRC gi agenda si Tabak Yangchinana Bohonaragani Sugi mayokta akan makhongjang sangsin ba horagani athubar anti narcotic ki thabak pekhat pa huwa kokomi gi social media site sing amadi official website puthoktuna miyam ge amadi media gi information share uhenba amadi information and public relation gi thabak paikhatna bas honaragani magna makhatan hai relief camp na sangjapam lauduna leiriba IDP sing gi issue maru oina humanitarian issue sing thabak paikhatna ba honaba Forest and Environmental Disaster Thokliba sidagi kannanaba thabak paikhatpa National Highway sing hangdu uhanbagi thabak paikhatpa Judiciary gi mateng lauduna gelomi singi political amadi legal right and justice phangana bohonagani mari lainaba legal expert team ama semaga loinana hanigi senior legal advisor singi special committee ama semduna thabak paikhatkani hanigi coordinator oiramba sing amadi atai khangalaba resource person sing gi special consultation group ama semduna matam gi oiba thabak tawba state gi recession nanglaba economy revive tawnaba economy activity sing gi thabak paikhatna ba honaba general public amadi local body loinana committee sing amadi stakeholders sing ahan ba ani suba masma ahum suba haina consultation cum interaction campaign ama paikhatuna miyam gi thajaba lawba wa Kokomi gi office mathau pangthokna bigi sangadaba senpam amadi atai masak mathum singidamakta miyamdagi sel gi mating lawba dugidamak finance and resource mobilization convener na lusingduna drive tawba hawba habisini mara makhata na haiki manipur gi tuan ba mafam kyara thamliba afaspa athuba matamda lawthokna ba madi India gi prime minister amadi North East state singi minister singuna narco terrorist emergency state ama North East amaru in India Myanmar border lawthopio Maduga sanaba anti narcotics information agency ni singba thambiraga masiga sanaba thabak sing pekhat piduna ahen mamiyeng sangbina pagi damak memorandum amasu pisilagani haina phongtoki nakalamaromda kokomi gi hana coordinator na lusinglamba du ngasidagi hauna convener na lusinglagani nauna semlaba general body asi punna CSO yangkhai ga manga madi branch committee ma panna phulaga loop humfuga mari oikibaga loina loop singasi gi makhada punna member samaga marfuga humdoina kokomi gi anoba general body gi mihut oikhi
Saisigi Nauna Taupuna Bigama Kalabami Singasi Anova Executive Committee, si member Kuntrana Sagani, Tuan subcommittee convener Taragamanga Lakin Henesu, Magna Makatana Fondoki. Amarumdana, Lengana Jiri Hospital gi awat pasing mengkat pidrabadi February Mari degi economy blockade Tauragan Henelak Monitoring Committee Jiribam 50 bedded district hospital na Manipur lengak tanun lakpada bising lengaki mekidegi thazaba KRP krabasu tabak to ontoktabagi mayokta mathang tha February 3 degi ahing nongyai Jiribam da total shutdown sangsilagani Masi phawbada lengakna manakanduna tasinaduna leirabadi mathangi numit February 3 gi ahing nongyai degi National Highway kuntraga taret Imphal Jiri lambi paring the economic blockade khongjang sangsilagani henelak thokre wafam masi Zimpan Jiribam ki office sang si pangtho ki ba pawmising unaba da monitoring committee Jiribam 50 bedded district hospital gi co-convener PS Montessori na pawmising do phongdo ki bani Jiribam da leiba tuan ba CSO singi lusing ba sing sarug yado na pangtho ki ba pawmising unaba da PS Montessori na ki monitoring committee ga Manipur lenga ka mamang do wafam khara da yana duna doctor khara Jiribam na posting thana ba order thokrabasu hauzik phawu doctor sing mapung phana join tawdri madugi mathakta Jiribam district hospital bu mapung phaba district hospital ama ohenana matik saba medical officer MO thambina ba mati atai awat pasing mention bina ba lengak ta numit tarani gi matam pi khraba phawu lengak na thoksa da badagi khongjang chi sangsinana ba phirep lawbuni haba yauna wafam kya su phongdoki Amaromdana Leikhidraba AR personal Mari gi manung da amadi HIV positive oiba thengnare Rims Hospital laikhatnarikiba waroi singda leiba kuntragom doi suba Assam Rifles ki personal taruki manung da Leikhidraba personal Mari sukre Leikhidraba personal amadi HIV positive oirama thengnare hari Pausinai haukiba January kunga mathugi ehing nongyai matungna AR personal tarugadu oba madi wokal mangbadi gi Rims Hospital laikhatnanaba pukhalakibani Makoi taru adugi manungda personal ahum laikhidraba matung ngarang personal masu laikhatnaba ngamdana laikhitabane hari Leikhidraba personal dugi maming Lalatlan kima saini fukawi Mizoram gi konung Aizol gi Longmol village tagini ma ki blood sample mari lenaba doctor singna test of matamda HIV positive oiba thengnarakhi hari ma ki Ashiba Hakchang rims ki medial sangda PM tawraba matungda ma ki maramdamda thinkhre hari Pausinai Housing Rims Hospital laikhatnariba kuntragom doi suba AR gi rifleman Ganasham Singha amadi Night Subedar Gagan Singha laying sathari Leikhidraba amadi laikhatnariba personal singadu hawkiba January 13 Republic Day numita yu thakminakhi hainsu pausina makhatari atopa pawamana gari manungda Ashiba Hakchang ama leiramle ngase pung 4:10 taba matamda Imphal East ki Porampat Police Station gi manung chanba kunung mamangi traffic island manakta Khamdul Thamba Ising Pupa Tata Truck registration number MN07C 3921 gi manung gari edu gi driver oigani haina singnaba miwe ma siduna leiramne hari Leikhidraba miwe edu Imphal district ki Phalang village tagi thangmai pam jajo sei kungatru apokpa grassone jajo kawi thawlok thokpham da police amadi forensic expert ki kambu laktun yingsalaba matung Ashiba Hakchang adu police na lokhalaga Jenims ki medical sangna thamkhre Miyedu Mataukram na Shiram Libano Haibado House Paubigoina, Sapsana Kangamdri Hadi Amaromdana, Manipurgi Sarungbam Ataubana gold medal and Yellow Puari Siamkri Uttarakhand Pangtok Liva Kuntraga Nipan Suba National Games 2025 Manipurgi Sarungbam Ataubana gold medal and Yellow Puari Siamkri Atop Paumana PLA gi second lieutenant Henthoibigi mafamda ikai khumnaba utuna awaba phongdorakli kumja ing lisinganiga kunga manga January kunga taret ningthokaba numita India Army gi special force na sillaga landarak lanpham amada miyamgi ningtam ranmi PLA gi marup Henthoiba Imaleba kidamak thawaina pontha phikre athauba sina ninganaba leitana Manipur gi ningtam lanthengda thawai katkhiba sibu yawol gi ikai khumnaba utuna RPF na awaba phongdoksari Loinana, Leikhidraba Athauba Sigi Imung Manung Sagaina Tai Marup Mapang Singi Awabadasu, RPF Amasum Masigi Lanmi, PLA na Saruk Yazari Haina Aina Thinkraba Lahulu Basigi, Assistant Secretary Publicity Ki Taupuriba Bangkimna Press Thadorakpa Sirolaman Haidi, Sirola Sinahai, Athauba Marup Henthoibigi Kathokpagi Thaunabu Masakang Boina, Magna Leikhidraba Matungda Second Lieutenant Rank Piduna Ikaikumna Butki, Second Lieutenant Henthoiba Yungi Ming Salam Ngan Mamitay Laipam Kamong Makhalekai
Kakching District Apokpa amadi Apokpigi ming Salam Inaubi Mitei amadi Salam Ongbi Evesa Laimegi Masa Ongi Manungda Itonton Bani Hari. Second Lieutenant Henthoiba English Singaniga Kungo Humdagi September Kunda PLA gi Basic Military Training Mai Park Tuna War Office na English Singaniga Kungo Humdagi September Kunda A3362 CPK Marup asina loop asida Europe matamda ima leibak na mikha pon leidi sibu maning tamhana bigidamak ningtamla na sida Europe ni haina phongtoklami. Second Lieutenant Henthoiba Basic Military Training da masa khingba tauthorakpada masu taba masum thoidona haithoi singthoi bigi training instructor oina khanduna instructor course phanglaba matungda instructor oina PLA gi training center da anauba ningtam lanmi sing takpi tambi khiari Seolosin hai Second Lieutenant Henthoiba yamna ingtapa mathauda pukning sangba mathak thongba singi yathang sen injaba ahalaman singbu nunglungna satba sinba thabakta matam khuding party gi yathang lumna lauduna thaudang yaramba yawole mani Magna Leiram Kiba Lanmi ki unit department ki thabak thoram sing pangthokpada sok thaba madi awaba thidana party bu manglom na pukhatuna sinaba thaugang khuding harau harau lauduna mathok pangthokiba marupni Imaleva amadi miyamgi ningtam lanjang asida aroiba punsigi isel phawba ninganaba leitana thauna phana mathaudang pangthoklamba nungsijaraba marupni Laikhidraba athobagi thawaina Manipur imagi tampakta ingna singna pothaduna leibu oiresanu hairenesu pausda makhatana phungdorakli Amaromdana operation da Siren Khunau Hill Range tagi khulai kaya marum fakali Nifuga taruk suba Assam Rifles Kakching Police ki CDO team Wango Police Station ki apunba combined force nanga seyuk pung tareka minit yangkhai digi pung nipang minit kuntra ga manga phawgi manungda Saidel Khunau Hill Range satakhiba combing operation na losinduna thamlamba khusu khulai kaya marum phamangamle khusu khulai khradi ahangba cement bag manungde losinduna thamlambani haidi police ki pausin hai phagalaba khulai singa dudi body number amadi registration number yaudaba assault rifle ama magazine yaudaba 9mm pistol ama kg manga rom oigadaba IED .36 HE hand grenade ani smoke shell ama tear smoke grenade ama fuse amadi detonator ga konana PEK stick ama meter ahumlom sangba wire khara helmet ama BP base ama jungle boot ama .303 gi empty case ani blank cartridge ama cement bag ama blue masugi plastic ki bag ama ga konana fokat pangamle Phagalaba pulam singadu Wango Police Station kushna khre loinana police station sina case ama register tawduna makhatana thigat pigi thaba sathaba hokhreari Atop Pamadana State ki thak Zati gi Mapa Mahatma Gandhi gi mafamda mapung phwa ikai kumna botkre ngasi Bharat ki mafam punamakta Bharat Jati gi Mapa Mahatma Gandhi na Laikhidabi gi humdra ga tare suba thoram pangthokpagum Manipur lengana sinduna Laikhidraba freedom fighter sigi Laikhidaba numik ki thoram Manipur gi governor Ajay Kumar Bala amadi chief minister N Beren ani na chief case amadi president oiduna Imphal Gandhi memorials hold pangthokre ZM Hall leiba Bharat Jati gi Mapa Mahatma Gandhi gi ningtamda leisu katuna madi minute ani tumin leptuna ikai kumna utkiba thoram maduda Power Minister Thongam Bisorjit Water Resource Minister Owangbung Niumai Cabinet PDA Minister Susindro Education Minister TS Basanta Kumar amadi atai MLA Minister Singsu Sarugyaki loinana thoram maduda Manipur Police Department gi lusingba sing CRPF ki makok thongbo officer sing amadi Civil Department gi makok thongbo officer kya su sarugyaki thoram sig mari lenin Minister N Beren leibak miyam da yepa pausel supiki Amaromdana UNC State Lenga amadi Bharat Lenga ki oiba maike hungi ngasi Senapati headquarter da pangthokre matam kya gi mamang gi sathaduna lakhiba United Naga Council UNC State Lenga amadi Central Lenga ki oiba maike hungi taragumdeirak suba tripartite tok ngasi ayuk pung 12 taba matamda Senapati district headquarter da pangthokre Bharat Lenga ki Ministry of Home Affairs ki maike gi UNC gi President da ayib sirol piraktuna baton torakpadegi ngasi satakhiba maike hungi oiba wari sabaduda UNC gi President NG Lorho amadi General Secretary Barayo Satchangna lusingba miyoi taragani thuni saba timna sarugyaki miyot kangbo duda Ansam gi President M Luikang Lukson Naga Women's President CS Priscilla Thiumai amadi NPO gi President High School ba Peter sarugyaki Central Lenga ki maike digina Ministry of Home Affairs ki advisor NE AK Mishra Deputy Director Navdeep Singha Grewal IPS
saruk yakiba loidana State Lenga ki Maikaidan Chief Secretary Prasan Kumar Singha, IS Commissioner Cum Secretary N Ashok Kumar, IS Deputy Commissioner Senapati, Mamoni Dolly, SP Senapati MS Anupam, ADG M Senapati Rang David Kungamadi, Subdivisional Officer Purul S Lunguiba Thangal Surgaki, Mifamaduda UNC ki Maikaidi ki Lengakta Taliba Kumza English Singani Taragataruki December Nipan, Stelengana Toki Order Mana, Anopa District Laktoki Badu, Sanahan Bigano Hype Wapamadugi Matanga, Center Amadi Stelengana Kumna Kanari, Maramaduna Makatana say Sigi April Tada Make Hungi Oiba, Mipama Pangtok Pahina, Yana Kre Hiden Su Paush the Makatana Fondorakli.